ꯁꯣꯝꯗꯅ ꯌꯦꯍꯟꯕ ꯑꯍꯜ ꯂꯃꯟꯅ ꯁꯤꯜꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯣꯛꯂꯤꯕ ꯑꯉꯛꯄ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯁꯤꯅ ꯑꯋꯥ ꯃꯩꯆꯥꯛ ꯄꯣꯠꯂꯨꯝ ꯀꯌꯥ ꯀꯣꯛꯊꯛꯇ ꯍꯥꯞꯆꯤꯟꯗꯨꯅ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥꯕꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯇ ꯃꯊꯟꯇ ꯈꯥꯡꯖꯤꯟꯖꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯁꯤꯅ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯀꯔꯤꯃꯠꯇ ꯆꯥꯗ ꯊꯛꯇꯕ ꯃꯈꯩ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯄꯥ ꯕꯤꯔꯖꯤꯠꯀ ꯃꯃꯥ ꯀꯦꯇꯨꯀꯤꯒꯁꯨ ꯃꯆꯥ ꯇꯥꯈꯤꯅꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯋꯥ ꯈꯟꯅꯔꯤ꯫ ꯀꯦꯇꯨꯀꯤꯅ "ꯅꯠꯇꯦ, ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ? ꯃꯃꯥ ꯑꯩꯅ ꯍꯪꯕꯗ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯃꯔꯣꯜ ꯑꯃꯗꯤ ꯂꯣꯜꯂꯨꯗꯅ ꯃꯗꯨꯁꯨ ꯅꯠꯇꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ?" ꯕꯤꯔꯖꯤꯠꯅ "ꯃꯗꯨꯅꯗꯤ ꯌꯥꯔꯣꯏꯅꯦ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯆꯥꯅꯤ꯫ ꯀꯔꯤ ꯀꯝꯗꯧꯕ ꯅꯆꯥꯅ ꯀꯔꯤ ꯈꯜꯂꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯅꯪ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯣꯏ ꯕꯥꯁꯨ ꯅꯆꯥꯁꯤꯒꯤ ꯃꯄꯥꯅꯤ, ꯈꯪꯒꯦꯅꯕꯨ ꯈꯜꯂꯕꯗꯤꯅꯦ ꯃꯣꯏ ꯕꯥꯁꯨ ꯈꯪꯕꯤꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯣꯕ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯃꯥꯅ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯁꯤꯕꯣ?" "ꯑꯣꯍꯣ, ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯁꯨꯅꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯍꯪꯉꯨꯔꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯈꯨꯝꯃꯛꯏ꯫ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯍꯥꯏ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯜꯂꯒ ꯂꯩꯊꯣꯛꯄꯅꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯅꯆꯥꯁꯦ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯛꯏꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯊꯦꯝ ꯈꯣꯠꯇꯅ ꯈꯔ ꯄꯤꯖꯅꯕ ꯇꯧꯅꯦ꯫ ꯃꯣꯏꯕꯥ, ꯊꯦꯝꯕ ꯊꯦꯝꯗꯕꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯊꯝꯈꯣ꯫ ꯅꯆꯥꯁꯦ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯕꯅꯤ, ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯅꯦ꯫ ꯌꯥꯗꯦ ꯌꯥꯗꯦꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ?" ꯀꯦꯇꯨꯀꯤꯅ "ꯅꯠꯇꯦ, ꯀꯔꯤ ꯃꯔꯝꯕꯨ ꯂꯩꯒꯦ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯛꯂꯤꯁꯤꯕꯣ?" ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯕꯦꯝꯃꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥ ꯀꯦꯇꯨꯀꯤꯒꯤ ꯋꯥꯍꯩꯗꯨꯗ ꯐꯥꯊꯕ ꯉꯝꯖꯍꯧꯗ ꯍꯥꯏꯍꯧꯔꯒꯦ ꯈꯟꯅ ꯃꯃꯥ ꯀꯦꯇꯨꯀꯤꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯃꯔꯝ ꯂꯩꯇꯅ ꯇꯥꯃꯣꯆꯧꯅ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯊꯕꯛ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯂꯣꯏꯅ ꯂꯩꯅꯕꯅꯤ." ꯀꯦꯇꯨꯀꯤꯁꯨ ꯃꯆꯥꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯀꯔꯤ ꯃꯔꯝ ꯂꯩꯗꯅ? ꯄꯨꯝꯅꯃꯛꯁꯦ ꯇꯥꯃꯣꯆꯧꯅ ꯀꯔꯤ ꯈꯜꯂꯤ ꯑꯄꯥꯝ ꯄꯥꯝꯗ ꯊꯤꯖꯤꯟꯗꯅ ꯏꯃꯥꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯁꯤꯟꯂꯥꯡꯂꯨꯕꯒꯤ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅ ꯁꯦ." ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯀꯦꯇꯨꯀꯤ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ "ꯀꯔꯤ? ꯑꯩꯅ ꯀꯔꯤ ꯁꯤꯟꯂꯥꯡꯗꯅ ꯃꯥꯒꯤ ꯐꯠꯇꯅꯕ ꯇꯧꯗꯣꯏꯕ? ꯃꯃꯥ, ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯈꯣ꯫ ꯍꯥꯏꯌꯣ ꯏꯕꯦꯝꯃ, ꯅꯪꯒꯤ ꯇꯥꯃꯣꯆꯧꯅ ꯑꯁꯨꯝꯅ ꯂꯩꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ?" ꯑꯕꯦꯝꯃ ꯇꯞꯅ "ꯕꯕꯥ, ꯇꯥꯃꯣꯆꯧꯅ ꯑꯁꯨꯝꯅ ꯀꯔꯤꯃꯠꯇ ꯆꯥꯎ ꯊꯛꯎ ꯌꯥꯗꯅ ꯑꯩꯈꯣꯏꯕꯨ ꯈꯨꯕꯤ ꯉꯥꯡꯕꯤꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯕꯥꯒ ꯃꯃꯥꯒꯅ ꯇꯥꯃꯣꯆꯧꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯣ ꯅꯆꯥꯒꯤꯗꯃꯛ ꯈꯟꯕꯤꯗꯨꯅ ꯑꯊꯨꯕꯗ ꯍꯟꯗꯣꯛꯄꯤꯌꯨ." ꯕꯤꯔꯖꯤꯠ ꯏꯉꯛ ꯉꯛꯅ "ꯅꯪꯒꯤ ꯇꯥꯃꯣꯆꯧꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ? ꯏꯕꯦꯝꯃ, ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯀꯔꯤꯅꯣ? ꯕꯕꯥꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯕꯕꯥꯗ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨ꯫ ꯕꯕꯥ, ꯑꯩꯒꯤ ꯇꯥꯃꯣꯆꯧꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ, ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯊꯥꯡ, ꯑꯩꯈꯣꯏꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯣꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯈꯟꯅ ꯑꯩꯅ ꯊꯥꯖꯕ ꯃꯆꯥꯛ ꯑꯃꯗꯤ ꯂꯩ." ꯀꯦꯇꯨꯀꯤ ꯈꯪꯅꯤꯡꯅ "ꯀꯔꯝꯕ ꯃꯆꯥꯛ?" ꯕꯤꯔꯖꯤꯠꯅ "ꯍꯥꯏꯌꯨ ꯏꯕꯦꯝꯃ, ꯏꯆꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯕꯕꯥꯅ ꯂꯣꯏꯅ ꯇꯧꯒꯅꯤ." "ꯕꯕꯥ, ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯆꯥꯕꯨ ꯇꯧ ꯉꯝꯕꯤ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯑꯃ ꯑꯣꯏꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯇꯥꯃꯣꯆꯧ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤꯗꯃꯛꯇ ꯈꯟꯕꯤꯗꯨꯅ ꯕꯕꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯑꯊꯨꯕꯗ ꯍꯟꯗꯣꯛꯅꯕ ꯇꯧꯕꯤꯌꯨ꯫ ꯃꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯒꯅꯤ ꯊꯥꯖꯗꯦ." ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯀꯦꯇꯨꯀꯤꯒ ꯕꯤꯔꯖꯤꯠꯀ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯖꯗ ꯑꯉꯛꯄ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯇꯨꯅ ꯂꯩ꯫ "ꯕꯕꯥ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨ꯫ ꯏꯀꯥꯏꯕꯒ ꯌꯨꯝꯁꯤꯒꯤ ꯂꯟꯒ ꯑꯅꯤꯁꯦ ꯆꯥꯡ ꯑꯣꯟꯗꯨꯅ ꯌꯦꯡꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯝꯃ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯕꯤꯔꯖꯤꯠꯀ ꯀꯦꯇꯨꯀꯤꯒꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯤ꯫ ꯑꯕꯦꯝꯃꯁꯨ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯌꯦꯍꯟꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯕꯨꯡꯒꯤ ꯃꯅꯥꯛ ꯅꯛꯅ ꯇꯞꯅ ꯐꯝꯊꯗꯨꯅ "ꯇꯥꯃꯣꯆꯧ, ꯁꯪꯒꯣꯝꯁꯦ ꯈꯔ ꯊꯛꯆꯤꯟꯁꯦ."
ꯌꯣꯍꯦꯟꯕꯅ ꯌꯥꯔꯦ ꯑꯕꯦꯝꯃ ꯇꯥꯃꯣꯆꯧ ꯑꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯑꯅꯤꯌꯦ ꯌꯣꯍꯦꯟꯕ ꯇꯞꯅ ꯑꯕꯦꯝꯃ ꯅꯪ ꯇꯥꯃꯣꯆꯧ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯥꯃꯣꯆꯧꯅ ꯂꯦꯞꯂꯤꯕ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯂꯥꯜꯂꯦ ꯄꯨꯝꯅꯃꯛꯇꯣ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯑꯃꯅ ꯑꯃꯕꯨ ꯂꯥꯟꯅ ꯈꯟꯅ ꯎꯅꯈꯤꯕꯅꯤ ꯇꯥꯃꯣꯆꯧ ꯃꯁꯤꯗ ꯀꯅꯥꯒꯤꯁꯨ ꯃꯔꯥꯜ ꯂꯩꯔꯝꯗ꯭ꯔꯦ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕ ꯋꯥꯈꯜ ꯃꯍꯥꯛꯀꯤ ꯑꯃꯛꯄ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯨꯕꯅ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯆꯧ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯑꯆꯨꯝꯕ ꯁꯦꯡꯂꯕ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯤ ꯇꯥꯃꯣꯆꯧ ꯋꯥꯈꯜ ꯇꯥꯔꯣ ꯇꯥꯃꯣꯆꯧ ꯑꯕꯦꯝꯃꯒꯤ ꯋꯥꯍꯩꯗꯨꯗ ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕ ꯌꯣꯍꯦꯟꯕ ꯑꯕꯦꯝꯃꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯕꯦꯝꯃ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯈꯨꯗꯤꯡꯃꯛꯄꯨ ꯇꯥꯃꯣꯆꯧ ꯑꯆꯨꯝ ꯑꯔꯥꯟ ꯀꯌꯥꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯆꯜ ꯑꯃ ꯑꯣꯏꯅ ꯊꯧꯅꯥ ꯐꯅ ꯄꯨꯊꯣꯛꯈꯤꯕ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛ ꯏꯆꯦ ꯏꯅꯨꯡꯅ ꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯄꯅꯤ ꯄꯨꯝꯅꯃꯛ ꯏꯆꯦ ꯏꯅꯨꯡꯒꯤ ꯊꯧꯅꯥꯅꯅꯤ ꯁꯣꯝꯗ ꯏꯅꯨꯡꯁꯨ ꯀꯅꯥꯗꯁꯨ ꯍꯥꯏꯖꯗ ꯃꯊꯟꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯔꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯇꯝꯂ ꯑꯗꯨꯒ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯁꯥꯗꯤ ꯑꯗꯨꯃꯛ ꯀꯥꯏꯈꯤꯕ ꯇꯥꯔꯕ꯭ꯔꯥ ꯆꯨꯝꯃꯦ ꯍꯥꯏꯅꯩ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯁꯦꯡꯕ ꯁꯥꯗꯨꯅ ꯃꯁꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯠꯊꯣꯛꯄ ꯉꯝꯂꯤꯕ ꯊꯃꯣꯏꯗꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝꯗ ꯁꯤꯟꯅꯒꯗꯧꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯃꯐꯝꯗ ꯀꯠꯊꯣꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕꯒꯤꯗꯃꯛꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯈꯤꯕ ꯂꯩꯇꯦ ꯑꯩ ꯍꯧꯖꯤꯛ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯋꯥꯠꯂꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯑꯁꯝꯅ ꯏꯅꯨꯡ ꯋꯥꯈꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯔꯤ ꯃꯈꯣꯡ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯤꯒꯠꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯥꯟꯇꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯂꯦꯞꯂꯒ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥ ꯂꯩꯒꯦ ꯀꯥꯟꯇꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯀꯥꯟꯇ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯃꯐꯝꯁꯤꯗ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯀꯥꯟꯇ ꯏꯉꯛꯉꯛꯅ ꯍꯣꯏ ꯃꯥꯅꯦ ꯑꯩ ꯏꯁꯥꯃꯛꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯕꯤꯔꯕ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯝꯒ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯇꯪ ꯇꯥꯟꯅꯖꯅꯤꯡꯗꯨꯅ ꯁꯣꯝꯕꯨ ꯊꯤꯖꯔꯛꯄꯅꯤ ꯀꯥꯟꯇꯅ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯁ꯭ꯋꯥꯏꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯑꯁ꯭ꯋꯥꯏꯕꯨꯛꯇꯪ ꯊꯣꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯀꯥꯟꯇ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ ꯑꯍꯣꯏ ꯌꯥꯏꯌꯦ ꯊꯣꯛꯑꯁꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯊꯣꯡꯒꯥꯟ ꯃꯆꯤꯟ ꯇꯝꯅ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯔꯤ ꯏꯅꯨꯡꯉꯥꯟꯕꯤ ꯀꯥꯟꯇꯗ ꯍꯥꯏꯔꯞ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯏꯅꯨꯡꯉꯥꯟꯕꯤ ꯑꯩꯁꯨ ꯇꯥꯃꯣ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯇꯥꯃꯣꯅ ꯑꯩꯕꯨꯗꯤ ꯈꯪꯕꯤꯔꯝꯃꯔꯣꯏ ꯑꯩꯅꯗꯤ ꯇꯥꯃꯣꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ ꯀꯥꯟꯇ ꯏꯍꯩ ꯍꯩꯅꯖꯗꯅ ꯀꯣꯏꯊꯣꯛꯂꯒꯨꯝꯁꯦ ꯑꯗꯣꯝꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯁꯨ ꯃꯤꯅ ꯎꯈ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯁꯣꯝꯒꯤ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯕꯤꯔꯣ ꯑꯩ ꯇꯥꯔꯒꯦ ꯀꯥꯟꯇꯒꯤ ꯋꯥꯍꯩꯗꯨꯗ ꯏꯅꯨꯡꯉꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯏꯀꯥꯏꯕ ꯐꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯈꯟꯖꯗꯨꯅ ꯍꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯖꯔꯦ ꯑꯗꯨꯕꯨ ꯇꯥꯃꯣꯅ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕ ꯃꯤꯀꯨꯞꯇ ꯀꯅꯥꯒꯨꯝꯕ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯦꯟꯈꯤꯒꯅꯤ ꯀꯥꯟꯇ ꯑꯉꯛꯄ ꯀꯌꯥ ꯐꯥꯎꯅ ꯀꯩꯅꯣ ꯁꯣꯝꯅ ꯄꯥꯝꯃꯤꯁꯦ ꯇꯥꯃꯣꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯔꯕꯁꯨ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯕꯁꯨ ꯃꯍꯥꯛꯀꯤꯗꯃꯛ ꯈꯟꯗꯨꯅ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯥꯃꯣꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯇꯥꯃꯣꯅ ꯑꯩꯕꯨ ꯅꯆꯟꯃꯛꯅꯤ ꯅꯈꯥ ꯊꯥꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯑꯁꯥꯎꯕ
ꯄꯦꯟꯗꯕ ꯀꯌꯥ ꯐꯥꯖꯤꯟꯕꯤꯗꯨꯅ ꯅꯆꯟꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯀꯥꯟꯇ ꯃꯤꯄꯥꯏꯕ ꯆꯤꯡꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯥꯏꯌꯣ, ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯆꯤꯡꯅꯕ ꯑꯃꯠꯇ ꯊꯝꯗꯅ ꯑꯩ ꯏꯐꯝꯗ ꯍꯥꯏꯌꯣ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯇꯞꯅ, ꯇꯥꯃꯣ, ꯌꯨꯍꯦꯟꯕꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯇꯥꯃꯣ ꯑꯃꯗꯤ ꯌꯨꯍꯦꯟꯕꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯂꯨꯍꯣꯡꯕꯁꯦ ꯃꯁꯤ ꯇꯣꯛꯄꯤꯔꯣ꯫ ꯌꯨꯍꯦꯟꯕꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤꯗꯃꯛ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯇꯣꯛꯄ, ꯃꯗꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ? ꯏꯅꯨꯡꯉꯥꯟꯕꯤꯅ, ꯄꯨꯝꯅꯃꯛ ꯇꯥꯃꯣꯒꯤ ꯈꯨꯠꯇ ꯂꯩ꯫ ꯅꯠꯇꯦ, ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯅꯤꯡꯂꯨꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ꯫ ꯑꯩꯅ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯅꯪꯒꯤ ꯋꯥ ꯑꯩꯅ ꯊꯥꯖꯕ ꯊꯝꯗꯦ꯫ ꯊꯥꯖꯕ ꯊꯝꯂꯕꯁꯨ ꯊꯝꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯌꯨꯍꯦꯟꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯅ ꯌꯥꯔꯛꯇ꯭ꯔꯕꯗ ꯃꯌꯥꯝ ꯆꯪꯗꯅ ꯅꯝꯗꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯂꯤ꯫ ꯄꯥꯎ ꯇꯥꯔꯕꯗ ꯅꯥꯎꯕꯤꯁꯨ ꯄꯥꯈꯠꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯁꯤꯜꯂꯛꯂꯕꯗ ꯀꯔꯤ ꯀꯝꯗꯧꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯣ ꯍꯥꯏꯅ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯅꯔꯛꯄꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯕꯦꯝꯃꯒ ꯃꯣꯆꯥꯒꯅ ꯅꯥꯎꯕꯤꯗ ꯇꯝꯂꯔꯤ꯫ ꯅꯥꯎꯕꯤꯁꯨ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ, ꯇꯥꯈꯤꯕ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯩꯆꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯐꯥꯊꯕ ꯉꯝꯖꯍꯧꯗ ꯑꯕꯦꯝꯃ ꯃꯣꯆꯥꯒ ꯂꯣꯏꯅꯅ ꯌꯨꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯖꯔꯕꯗ ꯌꯨꯍꯦꯟꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯌꯨꯍꯦꯟꯕꯤ ꯂꯥꯛꯄ ꯎꯕꯗ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯀꯅꯥꯅꯣ ꯃꯥꯗꯤ? ꯑꯕꯦꯝꯃꯅ, ꯏꯃꯥ, ꯋꯥꯔꯤ ꯊꯣꯛꯂꯁꯤ, ꯑꯅꯥꯕꯁꯦ ꯍꯥꯟꯅ ꯀꯟꯈꯠꯅꯕ ꯇꯧꯁꯤ꯫ ꯅꯥꯎꯕꯤ ꯌꯨꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯪꯕꯤꯔꯣ ꯏꯆꯦ꯫ ꯕꯤꯔꯖꯤꯠꯅ, ꯍꯥꯏ, ꯃꯅꯥꯛꯇ ꯃꯤ ꯆꯪꯂꯛꯀꯅꯨ ꯍꯥꯏꯔꯛꯏꯗꯨꯗꯤ? ꯃꯣꯆꯥꯅ, ꯕꯕꯥ, ꯇꯥꯃꯣꯆꯧ ꯐꯅꯕꯒꯤꯗꯃꯛꯅꯦ, ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ꯫ ꯀꯤꯇꯨꯀꯤ ꯉꯛꯆꯥꯅꯅ, ꯅꯠꯇꯦ, ꯀꯔꯤꯅꯣ ꯅꯣꯏꯅ ꯈꯜꯂꯤꯁꯤꯕꯣ? ꯃꯤ ꯆꯪꯍꯜꯂꯗꯤ ꯑꯃꯗꯣ ꯑꯃꯨꯛ ꯌꯥꯔꯔꯣꯏꯌꯦ꯫ ꯑꯕꯦꯝꯃꯅ, ꯏꯆꯦ, ꯆꯪꯕꯤꯔꯣ꯫ ꯃꯥ, ꯕꯕꯥ, ꯑꯁꯥꯏꯗ ꯊꯣꯛꯑꯒ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯕꯤꯔꯖꯤꯠꯅ, ꯀꯩꯅꯣꯅꯦ ꯇꯧꯏꯁꯤꯕꯣ? ꯃꯣꯆꯥꯅ, ꯕꯥ, ꯀꯩꯝꯇ ꯈꯟꯕꯤꯔꯨꯔꯅꯨ, ꯇꯥꯃꯣꯆꯧ ꯐꯔꯅꯤꯌꯦ, ꯊꯣꯛꯑꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯅꯗꯨꯅ ꯃꯄꯥꯟꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯑꯕꯦꯝꯃ ꯃꯆꯦ ꯏꯅꯨꯡꯉꯥꯟꯕꯤꯗꯁꯨ ꯆꯤꯡꯅꯕ ꯃꯤꯄꯥꯏꯕ ꯂꯩꯇꯅ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯈꯥꯛꯇꯅ ꯇꯝꯂꯝꯃꯤ꯫ ꯌꯨꯍꯦꯟꯕꯤ ꯔꯨꯝꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯨꯅ ꯇꯞꯅ ꯌꯨꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯥꯌꯣꯛꯅꯅ ꯂꯦꯞꯆꯗꯨꯅ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ, ꯇꯥꯃꯣ ꯌꯨꯍꯦꯟꯕ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯌꯨꯍꯦꯟꯕ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯈꯠꯂꯛꯇꯨꯅ ꯌꯨꯍꯦꯟꯕꯤꯕꯨ ꯌꯦꯡꯖꯔꯛꯏ꯫ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯖꯔꯕꯗ ꯑꯁꯥꯎꯕꯒꯤ ꯃꯇꯧ ꯑꯃꯨꯛ ꯎꯠꯇꯨꯅ ꯃꯁꯥꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯤꯞꯊꯈꯤ꯫ ꯃꯇꯧꯗꯨꯗ ꯌꯨꯍꯦꯟꯕꯤ ꯅꯨꯡꯉꯥꯏꯖꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯗꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯏꯅꯨꯡꯉꯥꯟꯕꯤꯒ ꯂꯣꯏꯅꯅ ꯃꯄꯥ ꯄꯥꯔꯤꯒ ꯃꯃꯥ ꯏꯕꯦꯅꯤꯒꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯒꯥꯔꯤꯗꯒꯤ ꯁꯠ ꯀꯨꯝꯊꯗꯨꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯔꯛꯇꯨꯗ ꯆꯪꯁꯤꯟꯗꯨꯅ, ꯏꯇꯥꯎ, ꯀꯩꯅꯣ ꯃꯄꯥꯟꯁꯤꯗ ꯇꯧꯕꯤꯔꯝꯃꯤꯁꯤꯕꯣ? ꯏꯆꯥ ꯌꯨꯍꯦꯟꯅ ꯀꯝꯗꯧꯔꯕ? ꯕꯤꯔꯖꯤꯠꯀ ꯀꯦꯇꯨꯀꯤꯒꯁꯨ ꯑꯕꯦꯝꯃ, ꯅꯥꯎꯕꯤ ꯑꯃꯗꯤ ꯃꯣꯆꯥꯅ ꯇꯝꯕꯗꯒꯤ ꯃꯆꯥꯁꯤꯡꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞꯇꯨꯗ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯏꯕꯦꯅꯤꯒꯤ ꯃꯃꯥꯡꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯏꯕꯦꯅꯤꯅ ꯑꯃꯨꯛ, ꯏꯇꯥ, ꯏꯕꯨꯡꯉꯣ ꯌꯨꯍꯦꯟꯕꯨ ꯀꯝꯗꯧꯈ꯭ꯔꯕꯒꯦ? ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯣꯏꯅ ꯂꯩꯅꯔꯤꯁꯤꯕꯣ? ꯑꯕꯦꯝꯃꯅ, ꯏꯃꯥ, ꯇꯥꯃꯣꯆꯧꯒꯤ ꯐꯤꯕꯝ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯃꯗꯨꯒꯤꯗꯃꯛꯇ ꯄꯥꯈꯠꯄꯤꯔꯨꯔꯅꯨ꯫ ꯑꯃꯨꯛꯇ ꯆꯪꯂꯒ ꯎꯅꯔꯨꯁꯦ ꯑꯗꯨꯗꯤ? ꯅꯥꯎꯕꯤꯅ, ꯏꯗꯣꯝꯆꯥ, ꯆꯪꯗ꯭ꯔꯤꯉꯩ ꯃꯥꯡꯖꯧꯅꯅ ꯑꯍꯟ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈꯤꯁꯤ꯫ ꯏꯕꯦꯅꯤ ꯉꯛꯅ, ꯀꯔꯝꯕ ꯌꯥꯁꯤꯟꯅꯕ? ꯑꯕꯦꯝꯃ ꯏꯅꯨꯡꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯏꯆꯦ, ꯍꯥꯟꯅ ꯆꯪꯕꯤꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯏꯅꯨꯡ ꯋꯥꯗꯤ ꯉꯥꯡꯗ
ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯗ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯝꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯞꯅ ꯆꯪꯈꯤ꯫ ꯄꯥꯔꯤ ꯕ꯭ꯔꯤꯖꯇ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯍꯧꯔꯤ꯫ ꯍꯥꯏꯌꯨ ꯏꯇꯥꯎ, ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯁꯣꯝꯗ ꯌꯨꯍꯦꯟꯕꯤꯁꯨ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡ ꯍꯧꯗꯣꯛꯄꯗꯤ ꯉꯝꯖꯗ ꯌꯨꯍꯦꯟꯕꯅꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕꯤꯗꯅ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕꯗ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯃꯊꯟꯇ ꯈꯥꯡꯖꯤꯟꯖꯗꯨꯅ ꯆꯠꯂꯒꯦ ꯈꯟꯅ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅ ꯏꯅꯨꯡ ꯉꯥꯟꯕꯤꯁꯨ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯅꯨꯡ ꯎꯕꯗ ꯌꯨꯍꯦꯟꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯑꯉꯛꯄꯒꯤ ꯃꯇꯧꯗ ꯏꯅꯨꯡ ꯉꯥꯟꯕꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯅꯨꯡ ꯌꯨꯍꯦꯟꯕꯤꯒꯤ ꯈꯨꯗꯥꯡꯕꯨ ꯄꯥꯏꯗꯨꯅ ꯌꯨꯍꯦꯟꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯏꯅꯨꯡ, ꯑꯩ ꯆꯠꯂꯒꯦ꯫ ꯌꯨꯍꯦꯟꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯏꯅꯨꯡ ꯌꯨꯍꯦꯟꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯈꯠꯂꯛꯇꯨꯅ ꯏꯁ, ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ? ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯑꯒ ꯑꯩ ꯇꯧꯒꯦꯁꯦ, ꯀꯩꯝꯇ ꯈꯜꯂꯨꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯅꯨꯡ ꯌꯨꯍꯦꯟꯕꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯐꯝꯊꯗꯨꯅ ꯗꯥ ꯌꯨꯍꯦꯟ, ꯇꯥꯗ꯭ꯔꯕꯣ ꯑꯩ ꯀꯧꯏꯁꯦ? ꯌꯥꯔꯦꯀꯣ, ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ ꯅꯪ ꯇꯨꯝꯖꯅꯩꯗꯣ꯫ ꯁꯦ ꯍꯧꯒꯠꯂꯣꯕ, ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦ, ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯨꯝꯖꯧꯕ꯫ ꯌꯨꯍꯦꯟꯕꯁꯨ ꯃꯥꯏꯗꯤ ꯑꯣꯟꯊꯣꯔꯛꯇ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯖꯔꯛꯏ꯫ ꯀꯩ ꯂꯩꯔꯦ ꯏꯅꯨꯡ? ꯗꯥ ꯌꯨꯍꯦꯟ, ꯑꯩꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯆꯤꯟꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯗꯥꯕꯨꯗꯤ ꯑꯁꯦꯡꯕ ꯏꯕꯨꯡꯃꯛꯅꯤ ꯈꯟꯖꯕꯅꯤꯅ ꯗꯥꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯀꯨꯞꯇ ꯗꯥꯒꯤꯗꯃꯛꯇ ꯑꯩꯅ ꯂꯦꯞꯄꯤꯔꯤꯁꯤꯅꯤ꯫ ꯌꯨꯍꯦꯟꯕ ꯊꯃꯣꯏꯅꯨꯡꯗ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯕꯨ ꯈꯪꯖꯤꯟꯖꯗꯨꯅ ꯏꯅꯨꯡ, ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩ? ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯤ ꯂꯣꯏꯅ ꯍꯥꯏꯔꯣ, ꯑꯩ ꯇꯥꯔꯒꯦ꯫ ꯌꯨꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯏꯅꯨꯡ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯪꯃꯛ ꯃꯛꯁꯤꯟꯈꯤꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯗꯥ ꯌꯨꯍꯦꯟ, ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯐꯠꯇꯕ, ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯎꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛꯇ ꯊꯧꯅꯥ ꯂꯩꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯪꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯄꯥꯡꯒꯜ ꯌꯥꯎꯗꯕ ꯑꯃꯒꯨꯝ ꯑꯁꯨꯝꯅ ꯇꯧꯕꯤꯔꯤꯕꯅꯣ? ꯏꯅꯨꯡ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯕꯨ ꯗꯥ ꯌꯨꯍꯦꯟꯅ ꯏꯐꯝꯗ ꯍꯥꯏꯕꯤꯗ꯭ꯔꯕꯁꯨ ꯈꯪꯍꯟꯕꯤꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯂꯦ꯫ ꯀꯅꯥꯅ ꯀꯔꯤ ꯄꯥꯝꯂꯤ, ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯦ꯫ ꯏꯅꯨꯡꯒꯤ ꯃꯇꯧꯗꯨꯗ ꯌꯨꯍꯦꯟꯕ ꯅꯨꯡꯉꯥꯏꯖꯗꯅ ꯏꯅꯨꯡ, ꯍꯥꯏꯒꯗꯕ ꯂꯣꯏꯔꯕ꯭ꯔꯥ? ꯂꯣꯏꯗ꯭ꯔꯤ, ꯄꯨꯟꯁꯤꯒꯤ ꯂꯣꯏꯈꯤꯔꯣꯏ꯫ ꯃꯆꯟ ꯃꯕꯨꯡꯒꯤ ꯋꯥꯔꯤꯕꯨ ꯀꯔꯝꯅ ꯍꯦꯛꯇ ꯂꯣꯏꯁꯤꯟꯒꯅꯤ? ꯗꯥ ꯌꯨꯍꯦꯟ, ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯔꯨꯕꯗ ꯏꯕꯨꯡꯅ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯏꯐꯝꯗ ꯄꯤꯕꯤꯈꯤꯕ ꯅꯨꯡꯁꯤꯔꯕ ꯈꯨꯗꯣꯟꯗꯣ? ꯁꯦ, ꯉꯁꯤꯗꯤ ꯈꯨꯗꯣꯟꯁꯦ ꯏꯐꯝꯗ ꯊꯝꯂꯨꯕꯒꯤ ꯀꯥꯟꯅꯐꯝ ꯂꯩꯇ꯭ꯔꯦ꯫ ꯄꯣꯠꯁꯛ ꯑꯁꯤꯅ ꯑꯩꯅ ꯏꯕꯨꯡꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯍꯟꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯅꯤ꯫ ꯈꯨꯗꯣꯟ ꯄꯜꯂꯛꯄꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯌꯨꯍꯦꯟꯕ ꯏꯅꯨꯡꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯙꯤ ꯃꯆꯥꯗꯨꯕꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯤꯀꯨꯞꯇꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯅꯨꯡ, ꯉꯥꯏꯈꯨꯑꯣ꯫ ꯀꯩꯗꯧꯔꯦ ꯗꯥ ꯌꯨꯍꯦꯟ? ꯁꯦ, ꯅꯪꯅ ꯉꯁꯥꯏ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯎꯕꯗ ꯑꯁꯤ ꯂꯥꯏꯙꯤꯁꯦ ꯄꯥꯝꯃꯦ ꯍꯥꯏꯈꯤꯕꯗꯣ, ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯥꯗ ꯍꯥꯏꯔꯒ ꯆꯠꯂꯒ ꯂꯩꯔꯨꯕꯅꯦ꯫ ꯏꯅꯨꯡ ꯉꯥꯟꯕꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯌꯥ, ꯊꯦꯡꯀ꯭ꯌꯨ ꯗꯥ ꯌꯨꯍꯦꯟ꯫ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯥꯝ ꯄꯤꯅꯤꯡꯕꯒꯤ ꯂꯩꯈꯤꯕꯅꯦ, ꯃꯥꯡꯍꯟꯗꯅ ꯑꯗꯨꯝ ꯊꯝꯃꯨꯀꯣ꯫ ꯍꯣꯏ, ꯊꯝꯗꯣꯏꯅꯦ꯫ ꯑꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯤ ꯑꯩꯅ ꯂꯩꯕꯤ, ꯅꯪꯅꯗꯤ ꯑꯩꯒꯤ ꯀꯩꯝꯇ ꯂꯩꯕꯤꯔꯣꯏꯗ꯭ꯔꯣ? ꯗꯥ ꯌꯨꯍꯦꯟ, ꯀꯩ ꯄꯥꯝꯒꯦ? ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯣ, ꯑꯩ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯔꯒ ꯂꯩꯍꯟꯒꯦꯕ꯫ ꯑꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯀꯩꯒꯤ ꯄꯥꯝꯗ꯭ꯔꯤꯕ? ꯅꯣꯏ ꯃꯃꯥꯗ ꯍꯥꯏꯔꯒ ꯂꯩꯍꯟꯕꯗꯨꯗꯤ ꯅꯪꯅ ꯂꯩꯕ ꯅꯠꯇꯦ, ꯅꯣꯏ ꯃꯥꯅ ꯂꯩꯕꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯔꯤꯗꯣ ꯑꯩꯒꯤ ꯇꯨꯡꯁꯤꯟꯖꯕ ꯁꯦꯟꯅ ꯂꯩꯕꯅꯤ꯫ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯇꯨꯡꯁꯤꯜꯂꯒ ꯂꯩꯌꯨ, ꯑꯩ ꯍꯔꯥꯎꯅꯕ꯫ ꯑꯣ, ꯍꯣꯏ, ꯑꯩꯁꯨ ꯉꯁꯤꯗꯤ ꯇꯨꯡꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯌꯨꯍꯦꯟꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯏꯅꯨꯡ ꯉꯥꯟꯕꯤ ꯑꯋꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯩꯆꯥꯛꯄꯨ ꯈꯪꯖꯤꯟꯖꯗꯨꯅ ꯗꯥ ꯌꯨꯍꯦꯟꯅꯗꯤ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ
ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛꯄꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯁꯤꯟꯅꯕꯤꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕꯕꯨ ꯀꯣꯛꯍꯟꯕꯤꯈꯤ꯫ ꯑꯩꯅꯗꯤ ꯃꯆꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯑꯃꯠꯇ ꯐꯥꯎꯕ ꯄꯤꯕ ꯉꯝꯖꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯏꯕꯨꯡꯒꯤ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯇꯕ ꯃꯩꯆꯥꯛ ꯀꯌꯥ ꯑꯁꯤꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯑꯃꯇꯪ ꯁꯤꯟꯅꯖꯒꯦ꯫ ꯈꯨꯗꯣꯜ ꯑꯁꯦ ꯑꯩꯃꯛꯅꯤ ꯈꯟꯅ ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯅꯤꯡꯊꯤꯖꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯌꯨꯍꯦꯟꯕꯁꯨ ꯅꯨꯡꯉꯥꯏꯖꯗꯅ ꯊꯝꯒꯅꯤ꯫ ꯏꯆꯟꯅ ꯄꯤꯕ ꯄꯣꯠꯁꯛꯇꯤ ꯏꯆꯟꯃꯛꯅꯤ ꯈꯟꯅ ꯏꯐꯝꯗ ꯆꯦꯛꯁꯤꯟꯅ ꯊꯝꯒꯅꯤ꯫ ꯍꯟꯗꯛꯇꯤ ꯏꯅꯨꯡ ꯃꯤꯠꯀꯤ ꯄꯤ ꯊꯦꯝꯖꯤꯟꯖꯕ ꯉꯝꯖꯍꯧꯗ ꯏꯕꯨꯡꯅ ꯁꯣꯏꯗꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯄꯤꯒꯅꯤ꯫ ꯏꯕꯨꯡꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯏꯅꯨꯡꯒꯤ ꯃꯇꯧꯗꯨꯗ ꯌꯨꯍꯦꯟꯕꯤꯁꯨ ꯊꯃꯣꯏ ꯁꯣꯛꯅ, ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅ ꯏꯅꯨꯡꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯂꯨꯔꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯅꯨꯡꯒꯤ ꯂꯦꯡꯕꯥꯟꯗ ꯇꯞꯅ ꯊꯦꯡꯏ꯫ ꯌꯨꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯏꯅꯨꯡꯁꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯒ ꯌꯨꯍꯦꯟꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯈꯠꯆꯔꯛꯇꯨꯅ ꯍꯥꯏꯒꯅꯤ, ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯒꯅꯤ꯫ ꯑꯩꯅ ꯂꯣꯏꯅ ꯈꯪꯍꯟꯒꯅꯤꯌꯦ꯫